ꯊꯥ ꯑꯁꯤꯒꯤ 12ꯗ ꯂꯝꯗꯝ ꯑꯁꯤꯗ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕ ꯅꯨꯄꯤ ꯂꯥꯜ ꯅꯨꯃꯤꯠꯀ ꯃꯔꯤ ꯂꯩꯅꯅ ꯏꯝꯐꯥꯜ ꯁꯤꯇꯤ ꯃꯅꯨꯡꯗ ꯇ꯭ꯔꯥꯐꯤꯛꯀꯤ ꯑꯍꯣꯡꯕ ꯈꯔ ꯂꯩꯔꯒꯅꯤ ꯍꯥꯏꯅ ꯇ꯭ꯔꯥꯐꯤꯛ ꯀꯟꯇ꯭ꯔꯣꯜ ꯄꯨꯂꯤꯁ ꯋꯤꯡꯒꯤ SP ꯄ꯭ꯔꯃꯦꯁ ꯑꯔꯥꯝꯕꯝꯅ ꯊꯥꯗꯣꯔꯛꯄ ꯅꯣꯇꯤꯐꯤꯀꯦꯁꯟ ꯑꯃꯅ ꯈꯪꯍꯜꯂꯛꯂꯤ꯫ ꯅꯣꯇꯤꯐꯤꯀꯦꯁꯟ ꯑꯁꯤꯅ ꯍꯥꯏ ꯑꯍꯣꯡꯕ ꯑꯁꯤ ꯊꯧꯔꯝ ꯄꯥꯡꯊꯣꯛꯀꯗꯕ ꯅꯨꯃꯤꯠ December 12ꯒꯤ ꯑꯌꯨꯛ ꯄꯨꯡ 6ꯗꯒꯤ ꯊꯧꯔꯝ ꯑꯗꯨ ꯂꯣꯏꯗ꯭ꯔꯤꯕ ꯐꯥꯎꯕ ꯆꯠꯅꯒꯅꯤ꯫ ꯊꯧꯔꯝ ꯑꯁꯤ ꯅꯨꯄꯤꯂꯥꯜ ꯀꯝꯄ꯭ꯂꯦꯛꯁ ꯑꯃꯁꯨꯡ GP Women ꯀꯝꯄ꯭ꯂꯦꯛꯁꯀꯤ ꯁꯦꯟꯇ꯭ꯔꯦꯜ ꯍꯣꯜꯗ ꯄꯥꯡꯊꯣꯛꯀꯗꯕ ꯃꯔꯝꯅ ꯏꯝꯐꯥꯜ ꯏꯁ ꯗꯤꯁꯇ꯭ꯔꯤꯛ ꯔꯣꯝꯗꯒꯤ ꯖꯦꯅꯔꯦꯜ ꯄꯣꯁꯠ ꯑꯣꯐꯤꯁ ꯇꯝꯅ ꯂꯥꯛꯄ ꯒꯥꯔꯤꯁꯤꯡ ꯃꯣꯏꯔꯥꯡꯈꯣꯝ ꯔꯣꯝꯗ ꯗꯥꯏꯚꯔꯠ ꯇꯧꯒꯅꯤ꯫ ꯁꯤꯡꯖꯃꯩꯗꯒꯤ ꯃꯣꯏꯔꯥꯡꯈꯣꯝ ꯔꯣꯝꯗ ꯂꯥꯛꯄ ꯒꯥꯔꯤꯁꯤꯡꯅ ꯀꯩꯁꯥꯝꯊꯣꯡ ꯔꯣꯝꯗ ꯗꯥꯏꯚꯔꯠ ꯇꯧꯒꯅꯤ꯫ ꯃꯁꯤꯒꯤ ꯃꯊꯛꯇ ꯃꯊꯧ ꯇꯥꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯇꯝꯒꯤ ꯑꯍꯣꯡꯕ ꯈꯔꯁꯨ ꯂꯥꯛꯄ ꯌꯥꯏ꯫ ꯑꯍꯣꯡꯕ ꯑꯁꯤ ꯏꯃꯔꯖꯦꯟꯁꯤ ꯁꯔꯚꯤꯁꯀ ꯃꯔꯤ ꯂꯩꯅꯕ ꯒꯥꯔꯤꯁꯤꯡ ꯑꯃꯗꯤ ꯊꯧꯔꯝ ꯑꯁꯤ ꯌꯥꯎꯕ ꯂꯥꯛꯄ VVIPꯒꯤ ꯒꯥꯔꯤꯁꯤꯡꯒꯤ ꯑꯣꯏꯅꯗꯤ ꯀꯣꯟꯁꯤꯜꯂꯣꯏ ꯍꯥꯏꯅꯁꯨ ꯅꯣꯇꯤꯐꯤꯀꯦꯁꯟ ꯑꯁꯤꯅ ꯃꯈꯥ ꯇꯥꯅ ꯈꯪꯍꯜꯂꯛꯂꯤ꯫